All in this meeting, Tabiri was in Busin to talk some Amukas to Hanataram Noxari, House of Muzas of Albugi Paushing, Miam the Pizari. Manipur Gimiam da Luingani Kumhaina Lakpada, Chief Minister in Berena Tadorak Pacherola Magikutanga, Yafaujil Pirakli, Kumahasi Sahi Kudingi Fervari Taraga Mangada, Harautayam Bakaluina, Pangtok Nari, Kumahasi Sarukama Oina, Nat Yoi Bazagu Isaikayaga Luina, Lining Laisolgi Oiba Tabakaya Yauri. Kumay asin na mipong kuding magda haraw tayam na layminabagi matangda para kaya tambiri. Kumay asin na lamda masigi miyam maru oy na naga purupki miyam da yay phaba pinabiba oy sanu amadi jaliba sahi asigi oy na mahay marong marang kaiba laurok phaba oy rasanu haina jerolasan na makhatari. Lona Tinkraba Lalholuf Revolutionary People's Front RPF ki President Oiramba Irengbam Bhorot atopa ming Chauren Laikidabagi Mangani Laihungi Thoram Ngasi Tongan ba lining gi oiba thoram ka loina na pangthok na re Laikidabagi Irengbam Bhorot atopa ming Chauren gi Khagem Pali Huidrom Laikai da Laiba Yum da pangthok pa Mangani Laihungi Thoram maduda Tongan da Phuruf kayagi Niyoy kaya na saruk yakhe Mangani Laihungi Thoram maduda Hindu Christian amadi Maitai Panghalgi oiba Laison Thoram pangthoke Mafam kaya dagi lakiba Miyoy kaya na Laigi dolai semduna Laikidrabagi photo sing haptuna Mangani Laihun pangthok liba Yum fawa purakhe Listing Magasamapan Yang Hegataret November Taragani to the Pokiba Irengbam Bhorot Atop Ming Chauren How Kiba February Tarada Masagi Anaba Madagi Laikidabane Manipur gi Senlitlon da Anauba Lamai ama hangdoknaba angamba mateng pangani haina Indian Chamber of Commerce Japan ICCJ gi Acting Secretary Chatanya Bhandare na phongdorakle wafam ase nimit humni gi khongsata Manipur da lakiba Chatanya Bhandare na TOMTV ga Palace Compound da laiba The Castle Hotel da akhanana unaba amada mahakna phongdokhibane Sahi Taraga Taret Japan da Laiduna Japanese technology kaya India da Thadok Thajin Tobagi Sintha Supaidiba Chatanya Bhandare na hai industry amasung technology gi lamdadi Manipur ase ahang bachena amagumbane masipumnamak menchinduna Manipur gi senmilon fagathanaba mahaki thakta hotnagane India da semiconductor semba sabagi unit amasung e-vehicle singda sizinaba magnet ki manufacturing plant lingnanabagi matangda Japan ki company amada government of India na haijarakpa lei hairiba wafam masina thabak to onthoroklabadi Manipur da su unit khara thamnanaba ICCJ da taknabangam gane Chaitanya Bhandare na makata dun hai Japan gi Narahari city asida Manipur ga manaba amalai Malayam gi atai mafam da anisu na leitraba sangai ase Manipur khakta da fangi aduga Narahari city asida Malayam gi oina maming leiraba Deer Park leire Mari fana leiraklaba Japan amasung Manipur ani gi marakta hairiba manaba asina amuke hena naksinhale maram maduna Sister City gi asetpa Mari ama thamba ngamlabadi Manipur gi oina khudong chaba kaya phangba ngamgani loinana culturally socially and economically exchange taunaba yabagi oithokposu sauna leirakani Sister City asi woiminage hairabadi agreement ama inaba mathau tai madugidamak mahakna angamba thaudangsu lowba ngamgani Karigumba masina thabakta onthoroklabadi Manipur amasung Japan anigi lainariba mari asida anauba lamai ama soidana hangdokpa ngamgani haina Chatanya Bhandare na makhata na phongdorakhe If Manipur government could facilitate our these plans, then even I can propose Manipur for some or another manufacturing plant, maybe smaller one as a trial basis. But here onwards also, I'm going to, as I am the management committee member of Indian Chamber of Commerce Japan, if these magnet related technologies are to be transferred to India, then if Manipur state provides enough help, then I can propose Manipur's name for one of the even smaller plants. IZR South ki Midang Makhada Loktak Battalion na Nithagada Mahiru Singh amasung Assam Rifle Center for Educational Excellence Khangbaida
tamliba mahiroi-singda motivational lecture pikre haina PRO gi cherol amana haide. Motivational lecture program aduda G20 organization gi thodang amadi Manipur da G20 summit pangthokadoribasi gi matang dasu bayak singna khangan ki haide. Tungda mahiroi-singga interaction program amasu pangthoki loinana lakadoriba exam sing asigidamakta mahiroi kuntra chahi amarom train tore haina pawngosina makhatari. Chandel district ki manung chana laiba Betuk Sengrang village ki anauba ningthofam kaba chief coronation gi thoram ngarang khulasida nat ki oiba jagoi isei amadi harau sakle namagaloina na pangthokre. Chief Fam Kava ki thoram aduda Chandel Assembly Constituency ki MLA SS Olis Lamkangna atheba mitung Lamkangna ga Bir Kunpun LNKK gi President SK John Moningamna thoram mapu aduga ADC Chandel ki Chief Executive Officer Saimin Thang Len Thangna akhanaba mitunglen oina sarugya ke nauna Chief Fam Karaba laikhidraba SK Somjit ki machanupa Jer Surte Thamdokna thoram maduda saruk yarba pumna mapu harau tayamna okpagu loinana nat ki iba chamba khudol pot sing khudol tamke Betuk Sengrang village ki hanagi village chief JB Ram Singhna chief oibagi se sang sing anauba chief oigadoba Jer Surte Thamdokta khushin nakhi thoram madugi thoram mapu oikiba amadi Lamkang naga Bir Kunpun gi president SK John Moningamna Nauna Sif Oiraba Jer Surte Thamdokpo customary gi oiba mawongda wasuk loki loinana SD Paul's Paris Lewa Chaningi PP Reverend Father Elosis Saivana Blessing gi thorum pangthoke thorum adu tongan ba khul sing gi sip sing pastor sing church leader sing na sarugya khiba fam ka ba gi thorum adu da nauna Sif Karaba George Surte Thamdok amasung mahaki loina bida saruk yariba miyamnasu blessing pibaga loinana khudol pot sing khudol tamki tungda customary couple dance pangthoktuna customary chaklen amasu mayam punna saminakhe Pawmideng ta vidi bising bumukana karum jare